Kromjari, Mami TV News Media Tabiri Punamako LOITONGBAM PRIYENTA Taram Nokchari, Paumasakai Pizari, Manipur State Power Distribution Corporation Limited MSPDCL Gig Contract Basis Re-engagement Taunabagitamak Jahi Asigi January Mangada, Manipur Government Tokiba Order Adu Hana Tokiba Order Amaga Onataina Bani Haina Manipur High Court Harakiba Petition Amaga Mari Lainana High Court Asigi Justice MB Mulari Daran Gibensta State Tokiba Order Adu Makatana Extend Tokre and the Soban Tamasung Atopa Anina Tharakiba petition adu High Court na Chahi Asigi January Kuntarekta Kanakibaga Loinana Manipur Government na Chahi Asigi January Mangada State of Kibani petition adu da Manipur Government na MSPDCL gi Chief Engineer gi firm asi contract basis ta re-engagement Taubagi Taubasi Ain gi Wang Madani Manipur Government na service extension na traga re-engagement asi Englishing ani ki April kunda order ama thoktona mapung fana thingkrabani Hiram Masigi matangda Englishing ani kunma thoigi January kunma thoi Manipur High Court na pikiba order amana Manipur Government ki Health Service ki Director re-engage tawbagi order chanahan kide haina thamle petitioner asi hojik MSPDCL da SC gi Thaupuri makhoina in charge oina Chief Engineer gi thabak asi pufam thoi hairiba thawong asi gi matangda payarak Tokraba Mani, Maramaduna Chahi Asigi January Mangada Tokiba, Government ki order adu state of view high K. Pens Asina Nakal Animaki submission Sing Taraba Matunda, Manipur Government na Chahi Asigi January Mangada Tokiba order adu state of Haina interim order ama PK. Case Asigi Makatana Tha Asigi Anida Kanabaga Loinana, Makataba hearing Tha Asigi Tarahum Doida, Matam Lepki Amasung, Pens Asina Hana Takiba interim order adu extend Tauke. Ngarang numidang pung mga makhairom taba matamda Thobal Police Station gi manung chanba Thobal Moijing awang lekai da mihat amada chenaba miyoi ama fana bigidamak jangsiloba Imphal East Police ki team amada mafam adugi masing yamlaba miyamna athingba pirakpadagi police ka chawna muknabagi thodok thokraba matung makhata na ngarang numidang athengbada ehenba police ki kangbu changsinduna miyoi tara fagat khre nakal amaromda police na kahenba thawong sing chathaduna yum kai kaya thugairam le haina mafam adugi khunja singna charge tawbaga loinana police na fajin kraba miyoi sing ado Maralai taba miyoi singni athuba matam ki manungda thadok piro haina lenga ki pugning chingsilakle thaudok asigi matangda police amadi khunsa singdagi fangba pawgi matung innadi ngarang numidang wairam pung manga makhairom taba matamda Thobal Police Station gi manung chanba Thobal Moijing awang lekai da leiba miyoi ama khumidok umang lekai dagi mustakim kauba miyoi ama nomaina kaptuna halambagi thaudokta mari leinana hangang police na laukhat kiba case amaga mari leinana Moijing awang lekai da changsinki haire police ki team aduna January ba miyoi adu fakhi matam aduda miyoi adu mamanaba amaga punna dukan amagi manakta leiramki haire miyoi adu police na fanaba honabada mamanaba aduna athingba pibadagi makhoi animak police na fajanki haire thaudok adu manak nakpada leiba miyoi singna ubadagi irang horaktuna police ki gari da nungna thajinbaga loinana miyoi ani adu police ki makhutagi munki haire maduda police na irang adu laksinaba honabada tear gas cell kaya kapke maduda police ki gari kaya akai atoi thokpaga loinana asok apal yauki haire thaudok adu thokraba matung ngarang numidang pung tara makhairom tarakpa matamda Imphal East ki SP Thobal Police ki SP yauna ehenba police ki team ama amuk laktuna police na fanaba thiriba miyoi adu yauna police na nungna thajinbada chenaba miyoi sing fanaba operation chathake maduda maru oina mihat amada chenabani hariba miyoi adudi faba ngamkhide adum oina mak police na nungna thajinbada chenabani haiba miyoi tara police na fagatuna pukhi Thaudok adu da sumafam adugi miyamna irang horakpadage police na tear gas cell kaya su kapki haire nakal amaramda Thobal Moijing da awang lekai da khunja singna ngarang numidang police na chathakiba thawong adu kahenba thawongni police na faduna pukiba miyoi sing adu maralaitaba miyoi singni makhoi gi marakta class 10 12 thagadaba mahiroi kaya su yauri makoi bu condition amata yaudana thadok pirao police na maralaiba miyoi fabada akai balaiti adubu miyam da ki akhang pohanba amadi yum kai kaya thugairam bagi thawong ase yaningde haike da sang aga mi thibo humba koi thiraga mi phangre ne nupi angang da khangan lahandra tawraga yum kai thugai birame diabetes patient amasu lai adu naraktana wan tharaktana koina hospital da pukhatpa nupa ani amasu khoi imungi ningon mawa ani amasu active service ngaktani moibusu phajal laga thambi khre aduga exam thari ba angang nubi sing poisen sen nadana ngarang pakhatna dana lekai sida awaba tai sugumba si matungda amuhana thokwi dana ba tear gas kaptana khotna angang nubi mami mana thupna dana loina laikan nai ngarang gi numita
sugumba thawdok si matung manaw da mo hana thokhan biganu maral leiba mi ama tanarakpada laikai sibu punna nei thatpiba adagi cha inau maral leitaba pharaga pubikiba hojik class 10 parikha napna leijaraba matam sida angang singdu pharaga pubikre aduna maram oraga makoina police department na tawriba thabuk si kitang akoida pen daba lei maral leiba midu dandi pibiu phabiu kaichu kaide jum kai thugai bire hojik loina adagi lekai sigi jum thugai dabam ta jaude adagi upulang bu loina thugai re sana lupa loina kaino mathong maram khangre gyan menta de nupi angang sing gyan menta de hojik School ama lingkhat pa haibasi thoina lubo oide adubu school adu tungkoina hinganba amadi mahairoi singna school adu da leptana mahima sing tamba lakhaningba aduna hena mathok tai haina ke samthong kendra ge MLA Nisikanta Singh Sapamna haikre wafam asing azi Imphal West District ki mongsangai boroi makhongda nauna hangdokpa Honeycomb Foundation gi inaugural function da athoiba mitunglen gi oiba warol piraduna haikibani MLA Nisikanta Singh Sapamna mahkataraduna hojik honglakliba education system asida ekoina kupna yengshenba mathau aikoina aikoigi lamdam asiga chanaba mioi singda pikliba angang sing amadi mahairoi singda larik takpi ba mathau tai khudam oina ngangaga takpa oirabasu kilometer asuk sangba haina takpi ba matamda thawal dagi natraga moirang dagi lam adu fawba chatlabadi kilometer kaya oigani haina takpi duna lamdam asigi mafam sing khanganba matam oirakle masida larik ibiba singnasu hena mityeng changhaninge haiba yauna wafam kaya phongdokhi thauram aduda MIMS Manipur University gi professor CH Ibohal Maitai MU gi Hanagi English Department ki HDO Professor TH Ratan Kumar amadi Honeycomb Foundation ki Chairman M Anil Kumar na mathang sina guest of honor amadi President oina saruk yakhe nauna hangdokliba amadi Honeycomb Foundation asi ahan ba oina play group class tagina class 1 fawba lairiba foundation amasu oire literacy my jagada qualification my jagada educated is my jagada aduna it's like good sportsman and sportsman spirit I sportsman spirit good sportsman you wadi malizage aina khang angang ama ma se magi school team da sana ba yada ba chahi ama hem bagi adu kamai tawge da ma se but manas best sportsman spirit ki book of excellence se mana mo school da sign tawba kari gi no hire kanta ma sana ba yada su ma every practice session yawa moi practice to kai dena ba every match the mana laga mayam gi ising ni khangde towel ni khangde loi manage toba that is called sportsman spirit Kangpokpi Forest Division nangarang cycle subdivision ki manung chanba M ngamne manake Tothang Hill Range ta lam ekar ani makhairom da tharamba popi pambi sing mang tanghan khre Kangpokpi Forest Division ki divisional forest officer N Ganesh na thokpa cherol amana haire cherol asina hai ngarang chatha ki ba drive adu forester cycle range Nitish Khulem na lujingduna punna forest personnel taramanga singaloina na chatha ki bane forest division asigi officer amana hai division asigi official singna social media da thagalakwa post amagi matung in division asina yamna thuna investigation tawduna popi thariba mafam asi khangdoktuna DC Kangpokpi da request tawduna magistrate ama depute tawbina ba haijaki matung tarakpada mafam aduda division asigi team asina popi pambi yanthatpagi thabak asi pangthokibani haire official oiba cherol asina hai hojik state government na changseliba war on drugs ki saruk ama oina division asina Kangpokpi district ta leptana haukiba chahi gi November thadagi popi pambi yanthatpagi thabak sing chathaduna lakle hojik phawboda division asina tongan tongan ba hill range ki mafam tara taruk ta popi pambi manghanwa ki thabak paikhat pa laikre punna reserve forest ki manung lam hectar humfuni thoi protected forest ki manung da lam hectar chani ga subna taruk dasmik ahum unclass forest ki manung da lam hectar marfuma thoi dasmik nifum doi singda ain kaina tharamba popi pambi sing mang takhan khre haire Indian Forest Act 1972 read with Manipur Forest Rule 2021 gi matung inna reserve forest protected forest amasung unclassed forest ki lamda non forestry purpose oina sijinabada chenaba mioi sing law gi matung inna tha taruk fine ga loina na jail da thamba yai haire Kangpokpi Forest Division gi divisional forest officer N Ganesh na cherol asina hai ain kaina popi thaba ase society asida singnabada natana environment su chawna soghalle athing balai tana forest kokthokpa maning makha tamna angamba sang singda fertilizer sing sizinaba asina akoibada lairiba jiba panba singda hakchang sokhali haikhe Mahakna High Chief Minister amasung Forest Minister gi guidance makhada division asigi equipment sing asi pangthok pangambani asigumba state government gi support sing makhata na pibirabade state asida drug ki samasya asi soidana kokpangamgani haina cherol asina makha takhi
Wangoi Police Station ki manung chanba hiang thang da leiba Kamakhya Pemton College ki Administrative Block tangarang sakhang daba singna nongmai maru ama thamzilam le hairi sakhang daba singna thamzilam ba nongmai maru adu point kuntra nipan gini hairiba nongmai maru asiga konana last warning KCP PWG haina iba cherol ama suyaurami hairi college asige Administrative Block ta leiba Principal Office manaki table amada nongmai maru adu ka konana thamlam bane ngarang nungthil pung ani makhairom tabada oja singna thengnarakpani hairi sakhang daba singna nongmai maru thamzilam le haibiki pau phangbaga Wangoi Police Station ki team ama laklaga sakhang daba singna thamzilam ba nongmai amasung chi adu sulokhat ki college asi kosem na loba class 12 ki exam center su oiri bani haire thawong asibu yaning daba phongruk tuna college asi ki English department senior assistant professor Laisram Priyoberti na hai sakhang daba singna college asi ki administrative block ta nongmai maru amadi che amada warning tawbugi warol iramba asina college asi ki staff singda aki akhang pokhalle asigumba thawong asi matungda amuk hana chathabiganu karigidamak asigumba thawong asi chatharam libano haibadu miyamda khanghan biyu haikhe ngasi Manipuri Students Federation MSF na thorakpa cherol amana hai yausang kumai asi yamna ngalingai matamdagi pangthoktuna lakli kumai asi furup ki khena balaitana leisabi pakhang naha ahal sing yauna nungaina saruk yaba kumai ni adubu chahi khara asida kumai asi gi mingda inkhalakliba naha singna mayai kaba nisa chasin thaksin duna kumai asibu masak thihalakle masida natana thoganing daba thogdo watho kaya ama thokle maramaduna yausang kumai ga mari leinana mipum khudimakna sports athawa yaushin duna aikhoi gi thaina dagi leijaraklaba indigenous games sing asi yokhatpada thodang lobiu haina mahairoi lup asina appeal tawrakle loinana kosem amasung bosem na loba class 10 amasung 12 ki parikya sing gi yenglaga yausang numit mangani dagi hendana ba cherol asina palle amasung yausam kumai na lakpada sana khona bada hena pukning changsin duna masa mawu faba khunai ama oirakna ba nabada aikoi kupun pumna makna thodang lominasi hairi ngasi maitai huyen langlon sintam sanglen sajal academy UFO samurau branch ki kunlak suba rising day gi thoram branch asigi office ta pangthokre thoram adugi saruk ama oina branch adugi luchingba moirang mayum manina ibudau pakhang ba yek pa firal chingkhat ke thoram aduda Universal Friendship Organization ge General Secretary Central gi Thopuroi Singh Battalion Commander Singh Instructor Singh branch asigi active member Singh amadi atai mafam kaya digi lakpa member Singh na saruk yakhi haire Manipuri Brahman Mahasabha Kasargi Makhada Manipuri Brahman Purohit Pariksan Kendra Amagdi ngasidagi Sriban Konthau Lekai Kasarda Leiba Uma Sankar Sarmagi Sri Radha Mandap Jiu Gigra Mandirda MLA Kausik Raina Ribon Kaktuna Hogdokre Hogdokpagi Thoramda Prasiksan Kendra Asiki Matangda Hena Phajaba Mongda Semkat Sagatnabagi Matangda MLA Kausik Rai Amadi Brahman Mahasabha gi Maru Oiba Mioi Shinga Kopna Khana Nainakhe MLA Asina Hojiki Oina mandap asida class athagadaba oibana mandap asigi laimai ase tiles thajin binaba mahaki khwai khawdagi lupa lakh ani pigani haike panba yai MLA Kausik Raina mangjongna lupa lakh tara piduna prasiksan kendra asi hojik lairiba mandap asigi nakanda sagatuna loishilaklabani purohit ki course asi chahi ani gi oigani ahanba chahi asina certificate course aduga ani suba chahi fawba tamba loishilagana diploma course ki certificate pigani haina Manipuri Brahman Mahasabha Kasar gi chairman Sri Surja Kumar Sarmana haike sarkar na purohit singa khudong chaba pirakpa matamda diploma course loira Purohit Singhi Ming Sarkar gi thongda lankhatlagani haina su pankhi maram asina pariksan kendra asida ming chandriba aigya natraga purohit singna ming chansin biduna khudong chaba asi lobinaba su khangalakhi hojik fawbada course asi tamgadaba purohit tara taret ming chanduna leire haina su chairman na makha takhe Prasiksan Kendra asi sabada mateng chauna pangbiriba MLA Kausik Raibu Manipuri Brahman Mahasabha Kasargi Maikidagi thagatpa phondorakle Koki Students Organization KSO na Chuachampur Government College ta undergraduate program sing hapinaba appeal tawri hairiba undergraduate program sing asida Bachelor in Physical Education, Bachelor in Home Science, Bachelor in Psychology, Bachelor in Computer Science, Bachelor in Environmental Studies, Bachelor in Defense and Strategic Studies amadi Bachelor in Mass Communication and Journalism yauri hiramasiga mari leinana KSO headquarter na Directorate of University and Higher Education da cherol ama thagat khre Makhatana National Assessment and Accreditation NAAC ki
लिसिंग अनि कुनिथोय असेसमेंट की मतुंग इन्ना लाइरिबा कॉलेज कया अमदगी चुराचांदपुर कॉलेज असिना ख्वाइदगी थुना B+ फंगबंगंबा कॉलेज ओइख्रे हाइरे कॉलेज असिगी प्रोग्रेस अमदी एक्सिपमेंट असी येंगलगा स्टेट गवर्नमेंट दा अंडर ग्रेजुएट प्रोग्राम सिंग असी हापीदुना कॉलेज कैंपस असी मल्टी डिसिप्लिनरी लर्निंग सेंटर अमा ओंथोक पिनबसु हाइजखी नेशनल पीपल्स पार्टी NPP की लुचिंगबा अदुगा नौना मेघालय पार्लियामेंटरी पार्टी की लीडर ओइना भोट कारकलबा कॉनराड के संगमाना MLA कुंट्रानिथोय की लिस्ट गवर्नर फागु चौहान दा पिसिंदुना अनौबा गवर्नमेंट अमा सेमनबा तक्षिनख्रे हाइरे MLA सिंग की लिस्ट पिसिनबदा अदुदा NPP की कुंतरुक BJP की अनि SSPDP की अनि अमसुंग इंडिपेंडेंट MLA अनि यावी हाइरे संगमाना रिपोर्टर सिंग उनबदा हाई महाकना गवर्नर का उनदुना MLA सिंग असिका सिग्नेचर यावबा अनौबा गवर्नमेंट अमा सेमबगी क्लेम अदु फॉर्मली ngarang पिसिनख्रे महाकना हाई नौना स्टेट असिदा सरकार सेमनबगी वासक लौबा असे लागलिबा मार्च 8 फावबदा तौरब याय अदुगा प्राइम मिनिस्टर नरेंद्र मोदी सु वासक लौबा अदुदा यावरब याय हाइखे MLA कुंट्रानी थोइना साइन तौबा लेटर ऑफ सपोर्ट अदुदा कॉनराड के संगमादा सपोर्ट तवी हाइबगी वाफम यावरे अदुगा गवर्नमेंट असु सोइदना महाक स्टेट असिगे अनौबा गवर्नमेंट अमा सेमनबा इनवाइट तौरकलगनी हाइखे महाकना हाई स्टेट असिगे अनौबा अलायंस तौबा गवर्नमेंट असिगी ममिंग MLA सिंग असिका फमिनरबा मतुंग अथुबा मतमदा लाउथोकलगनी संगमाना हाई NPP की MLA अमसुंग हेंगलबा याय हाइना लैरी मरमदी नौना कारकलिबा अतोपा पार्टी सिंगी MLA सिंगना नौना पाउ फाउनबा लैरे MLA सिंगना मखोई अपाम्बा माइकैदा चटपदा मनिंग मखा तमना चटपा याय हाइखे पनबा याय मेघालय की भोट हेक हाइदोकपा लोइखिबगा SSPDP की MLA अनि साक्लियार वाजरी माथाउड्रेशियन अमसुंग मेथोडियस दिखार मौसुनरत UDP TMC कांग्रेस अमसुंग BPP की अपुनबा मीटिंग दा यावखिदे अदुगा मखोई अनि असि कॉनराड की संगमाना लुचिंगबा NPP दा सपोर्ट तौरे हाइना लाउथोकिबनी हाइरे हौखिबा इराई नुमिता असम पुलिस ना हुरानबा अमदि मिहाटपदा चेनबा मियोय मंगा फागतपा ngamkhre हाइरे प्रेस की मिफम अमदा गुवाहाटी की पुलिस कमिश्नर दिगांता बराना फोंदोरखिबगी मतुंग इन्ना ममांगी चही की अप्रैल 10 दा जुलो कराबारी के एरिया दा मसागी मयुम थोंग फकाइदुना लनथुम कया हुरान की बिखरबा मतुंगदा हातोक पिरंबा अजित सेतिया चही हुंफु की केस अदु हंदक नौना स्टेट असिदा अनसॉल्व केस कया लौखटपदा यावरकपदगे क्राइम ब्रांच की स्पेशल टीम अमा सेमदुना केस असिगा मरी लेनना पाउसिंग अमुक कुपना यंगशिलाबा मतुंगदा केस असिगा मरी लेनबा मियोय अमा लोकल पुलिस की मतेंग यावना बेंगलुरुदगी साइडो रेमन कौबा मियोय अमा फागतपा ngamkhibani हाइरे महाकी मथक्ता अकनबा वाहंग पावहंग चथखिबदा महाकना थवोंग असिदा सरुक यामिनखिबा मियोय अहुम अमसु बारपेरा डिस्ट्रिक्ट तगी सुरत जमाल अमदे मचिन मनाव अनि अब्दुल राशिद अमदि राइकुल इस्लाम कौबा मियोय सिंग असिसु फागतपा ngamkhre हाइरे केस असिदा हुरालकपा सनालुपा सिंग लेरंबा मसागी सनागी दुकान हांगबा दिलबार खान कौबा मियोय अमसु फागतख्रे अमदि इमुंग मनुंग सिंगदसु हुरानखिबा सनालुपा खरसु फागतपा ngamkhre हाइना पुलिसना मखाताना हाइरे हौखिबा मार्च अनि की अयोग पुंग 13 ताबा मतमदा कक्चिंग वाइटी सलाम लेकाइदगी सलाम रॉबर्ट सिंह कौबा मसागी चही 94 सुरबा मेंटली रिटार्टेड ओइरबा मियोय अमा मयुमदगी थोखिबदगी मफम खंगदना मांगख्रे महाक फुट 5 इंची अनि वांगी कुलै कुचुनी मसमतेन कए महाक थोखिबदा कोमला मचुगी टी-शर्ट अमना मखा थंगलगा अंगांगबा मचुगी जर्सी अमना मथक थंखे हिगोक मचुगी हवाई सैंडल अमसु तोंखे अमसुंग अमुबा मचुगी खुंगराव अमा सेटखि हाइरे महाक पु थेंगनाबिरबदी मनाक पुलिस स्टेशन नत्रगा मोबाइल फोन नंबर 9383280653 असिदा पाउ पिबिरउ हाइना सलाम रॉबर्ट की इमुंग मनुंगना पाउजेलकले अरोइबदा मरु एबा पाउ अमुक हाना पिजरी मणिपुरी हाई कोर्ट ना MSPDCL के चीफ इंजीनियर इंचार्ज के सर्विस री एंगेजमेंट स्टे तौखिबगी इंटरिम ऑर्डर मखाताना एक्सटेंड तौख्रे अमदी मिहाटपदा चेनबा मियोय सिंह पुलिस न फानबा होनबदा युम तरुक हेना अकाय अतोय थोहलंबदा नतना मियोय तरा सु फागतख्रे
Mami TV News Update midyeng tabiri ba pumnamak po amuka hana kurumjari.